Ngarang leibak pokpa numita state government na miyam gi damak amuk hanna paikhalak liba public transport service da administration ka cooperate tauna ba appeal tawrak khraba matung ngasi manipur government na inter district transport service amuk hanna resume tauna ba imphal dagi kangpopi faraga senapati dagi kangpopi faraga imphal fawba loidina imphal dagi vishnupur faraga churchanpur fawba amadi churchanpur dagi imphal fawba hanagumna makha tana public gari sing ꯆꯦꯜꯍꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯕꯁꯨ ꯉꯁꯤ ꯄꯦꯁꯦꯟꯖꯔ ꯑꯃꯗ ꯊꯣꯔꯛꯇꯕꯗꯒꯤ ꯒꯥꯔꯤ ꯆꯦꯟꯈꯤꯗ꯭ꯔꯦ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯗ꯭ꯔꯥꯏꯚꯔ ꯀꯟꯗꯛꯇꯔꯅ ꯆꯤꯡꯕ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯆꯦꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯁꯨ ꯄꯦꯁꯦꯟꯖꯔ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯂꯦꯡꯗꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨꯃꯛ ꯈꯥꯝꯗꯨꯅ ꯂꯩꯅꯈꯤꯕꯅꯤ ꯄꯟꯕ ꯌꯥꯏ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯂꯒ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡ ꯐꯥꯎꯗꯨꯅ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯔꯚꯤꯁ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯕ ꯍꯟꯗꯛ ꯑꯅꯤꯔꯛ ꯁꯨꯕꯅꯤ Ngarang leibak pokpa numita state government na miyam gi damak amuk hanna paikhalak liba public transport service da administration ka cooperate tauna ba appeal tawrak khraba matung ngasi manipur government na inter district transport service amuk hanna resume tauna ba imphal dagi kangpopi faraga senapati dagi kangpopi faraga imphal fawba loidina imphal dagi vishnupur faraga churchanpur fawba amadi churchanpur dagi imphal fawba hanagumna makha tana public gari sing ꯆꯦꯜꯍꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯕꯁꯨ ꯉꯁꯤ ꯄꯦꯁꯦꯟꯖꯔ ꯑꯃꯗ ꯊꯣꯔꯛꯇꯕꯗꯒꯤ ꯒꯥꯔꯤ ꯆꯦꯟꯈꯤꯗ꯭ꯔꯦ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯗ꯭ꯔꯥꯏꯚꯔ ꯀꯟꯗꯛꯇꯔꯅ ꯆꯤꯡꯕ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯆꯦꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯁꯨ ꯄꯦꯁꯦꯟꯖꯔ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯂꯦꯡꯗꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨꯃꯛ ꯈꯥꯝꯗꯨꯅ ꯂꯩꯅꯈꯤꯕꯅꯤ ꯄꯟꯕ ꯌꯥꯏ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯂꯒ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡ ꯐꯥꯎꯗꯨꯅ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯔꯚꯤꯁ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯕ ꯍꯟꯗꯛ ꯑꯅꯤꯔꯛ ꯁꯨꯕꯅꯤ